Mayambu aikoigi kanbiba mapu Prabhu Jisu Krista gi mingda aina khurumjari jasing amadi ichilinaw sing ngasi numida sida aina thamjari ba topic natragi hiram asi yamna top topa hiram ama oina thamjabani madudi miyoi bana sa only English ta human becoming animals asumna thamjabani Bible gi mafam amadagi sogi wahi taminasi Romeo Pandup ama pada kuni thoidagi makhoi masana asingbani haidok chaduna apangba oirakle aduga mathangda amagi kuni panda amasung makhoina makhoigi khangbada isorbu mafam piba yadaba dugumna natai chadaba thabak adu taunanaba isorna makhoibu yadaba pukningda thadok pire Tamina Kraba Wahai, Shona Bort Pinabiba Oceanu. Chilinaw sing, Kanagumba Mio Amana, Masana Pamjana, Masagi, Odiba gender, adu change toba Yaragadi. Kanagumba Natraga Kanagumbi, Aman Nasu, we hold on Natraga Pamjaba Sama, the Hector Karigi, one talk by Yaro. Mayamna Wahanga Siamna Angapa Natraga Apangba Wahang Ama on a Loba Suya, Aduba Ekona Kangbi Abadi. Wahang asida yumpam oiraga mioi kaya amana hairi madudi aikoi mi oiba hariba kanglup asibu thadoklaga sagi kanglupta tillani mi oibasi oidaduna sa olage haibani makhosing asina haibasidi aikoi se asengbadadi sani haiduna identify tawjabani asumna haiba natana makhoibu society asina sa ama oina accept to view haiduna sarkar ga mayokna duna kanna honaribani haiba kanglup asibu trans species haina khangnari hangbaya ba wahangdi makhoising asina masabu sani haina khanjariba sani haina thajariba si karigino aduga isori wahina hairiba wafam asigi matangda kari hairi masibu psychological gi oiba anabra wakhal gi anabra natraga shaitan gi oiba pangal shaitan gi thabakra aduna ngasigi numida sida wahang mayam asigi matangda ikoi yengminasi aduga miyoiba jati se karamba maigeda chatlibanu karamna laikha tari amasung shaitan kayam phajana shaitan kayata mai pakna magi thabak se pangthoklibano madu aikoi yengsi Ojasing amati chilinaw sing aikhoina khangba yabadi hojiki matam asida mioi kaya amadi mi oiba se haibadi mi oiba si oidaduna natraga mi oiba si thadokduna mapung phana sa amada onthokduna sa oina hingba yauribani angakpani mi oiba si thadokduna sa onanaba kanna hotnaba madugi damak sen mayam ama tingduna sa onba mi leiribani aduga wangang ngamdanaba khanthaba ngamdanaba miyoibagi wakhal pukning poktanaba masi pumnamakse mangkhinaba doctor da laying duna hotnaba misu leiri yamna ngakpani masigi wase adum tabada expert singnadi makhoi ado kari haigaibu identical disorder mental disorder oibagi anabani makhoi se unreal world amada hingba makhoi masabu sani haina khanjaba aduga makhoibu miyoibagi hakchang oina semiramle khanjai asumna haibani makhoigi oiriba asengbado misingna ubidre haina makhoi masana khanjai asumna expert singna haibani khudam oina mi kharadi makhoi masana huini haina makhoi masana khanjai kharana yaw hamengni haina khanjai kharana haudong haina khanjai adubu yamna ngaklibadi mi dagi sha da onthokbagi wafam ase mi khara khaktagi wafam natre mi lising na sa onbagi wafam asida ekhoina uba phangbani foreign country da mi lising na pullaga karigumba mafam chaba mi kungba mafam da makhoi mayam punduna irang hauri mi kharamadi makhoi masana sani haina khanjabana jungle da natraga umang wamang da laibagi maramna sadan da singna nongmaina kapadagi asiana nanglibani hariba wafam singa se ataba singa nokningba natraga phagi oina lobasu yai adubu wafam ase yamna serious ni maramdi ekhoina khalludaba natraga khandaba yamna aruba achetpa mara takraba yumpham amadagi
ꯃꯁꯤꯁꯤꯡ ꯑꯁꯦ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯅ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯃꯗꯨ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯈ꯭ꯔꯤꯁꯇꯥꯟ ꯀꯟꯇ꯭ꯔꯤꯗꯅ ꯍꯦꯟꯅ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯦꯛꯁꯄꯥꯔꯠꯁꯤꯡ ꯑꯃꯁꯨꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯠ ꯀꯌꯥ ꯐꯣꯡꯗꯣꯛꯂꯁꯨ ꯃꯁꯤꯒꯤ ꯃꯤꯗꯒꯤ ꯁꯥꯗ ꯑꯣꯟꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯣꯠꯁꯤꯡ ꯑꯗꯣ ꯌꯥꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕꯁꯦ ꯑꯅꯧꯕ ꯋꯥꯐꯝ ꯑꯃ ꯅꯠꯇꯦ ꯃꯦꯟꯇꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯖꯥꯇꯤꯒꯤ ꯏꯇꯤꯍꯥꯁꯀ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯤꯗꯒꯤ ꯁꯥꯗ ꯑꯣꯟꯊꯣꯛꯅꯕꯁꯤꯗꯤ ꯑꯅꯧꯕ ꯋꯥꯐꯝꯅꯤ ꯃꯤꯅ ꯃꯁꯥꯕꯨ ꯍꯨꯏ ꯍꯧꯗꯣꯡ ꯌꯥꯎ ꯍꯥꯃꯦꯡ ꯁꯒꯣꯜ ꯁꯖꯤꯅꯆꯤꯡꯕ ꯁꯥꯅꯤ ꯈꯟꯗꯨꯅ ꯁꯥꯒꯨꯝꯅ ꯄꯨꯟꯁꯤ ꯍꯤꯡꯕꯁꯤꯗꯤ ꯍꯥꯟꯅ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯁꯦꯟ ꯌꯥꯝꯅ ꯆꯪꯅ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯗ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒ ꯖꯦꯟꯗꯔ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯨꯍꯣꯡꯕ ꯃꯁꯤꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯊꯣꯛꯇꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯇꯁꯦꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯥꯟꯁ ꯁ꯭ꯄꯦꯁꯤꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯀꯟꯅ ꯊꯣꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯤꯑꯣꯏꯕꯁꯦ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯎꯠꯄꯅꯤ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯂꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯨꯝ ꯃꯥꯡꯊꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯇ꯭ꯔꯥꯟꯁ ꯁ꯭ꯄꯦꯁꯤꯁ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯁꯦ ꯃꯈꯣꯏ ꯑꯌꯥꯝꯕꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯂꯧꯁꯤꯡ ꯂꯩꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯕꯨද්ධꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯁꯦꯟ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯁꯤꯡꯕꯅꯤ ꯍꯥꯏꯖꯗꯨꯅ ꯑꯄꯪꯕ ꯑꯣꯜꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯇꯥꯍꯩꯗꯕ ꯌꯦꯡꯍꯩꯗꯕ ꯎꯍꯩꯗꯕꯁꯤꯡꯁꯦ ꯎꯕ ꯍꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯖꯤꯁꯨꯗ ꯅꯛꯁꯤꯜꯂꯤꯕ ꯃꯈꯩꯗꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯒꯅꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯅꯤ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯃꯥꯒꯤ ꯈꯨꯗꯣꯜ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯑꯁꯦ ꯃꯔꯨꯞꯁꯤꯡ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯍꯤꯡꯕꯒꯤ ꯃꯇꯝ ꯄꯤꯕꯤꯔꯤꯕ ꯏꯁꯣꯔꯒꯤ ꯕꯣꯔꯁꯦ ꯑꯩꯈꯣই ꯁꯦꯡꯅ ꯈꯪꯕ ꯐꯩ ꯃꯁꯤꯒꯤꯗꯃꯛ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯀꯗꯕꯅꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯃꯁꯨꯡ ꯌꯥꯏꯐꯕ ꯔꯣꯝꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯈꯪꯕꯤꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ ꯑꯃ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯈꯨꯠꯃꯛꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯃꯍꯥꯛꯃꯛ ꯃꯥꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯕꯤꯕꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯃꯄꯨ ꯑꯣꯏꯅ ꯄꯥꯅꯅꯕ ꯁꯦꯝꯕꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯐꯕꯇ ꯃꯁꯛ ꯈꯪꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯈꯟꯊꯕ ꯉꯝꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕꯕꯨ ꯏꯁꯣꯔꯅ ꯁꯦꯝꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯍꯨꯝꯁꯨꯕ ꯖꯦꯟꯗꯔ ꯑꯃ ꯁꯦꯝꯕꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯤꯑꯣꯏꯕꯕꯨ ꯁꯥ ꯑꯃꯒꯨꯝꯅ ꯁꯦꯝꯕꯤꯕꯁꯨ ꯅꯠꯇꯦ ꯁꯥꯗꯤ ꯇꯣꯉꯥꯟꯅ ꯁꯦꯝꯈꯤꯕꯅꯤ ꯃꯤꯑꯣꯏꯕꯗꯤ ꯌꯥꯝꯅ ꯏꯁꯄꯦꯁꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯈꯨꯠꯃꯛꯅ ꯃꯍꯥꯛꯃꯛ ꯃꯥꯅ ꯁꯦꯝꯈꯤꯕꯅꯤ ꯁꯥꯁꯤꯡ ꯑꯁꯤꯗꯤ ꯏꯟꯁꯇꯤꯡ ꯑꯃꯗ ꯍꯥꯏꯕꯗꯤ ꯈꯟꯊꯕ ꯉꯝꯗꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯈꯟꯗꯕ ꯃꯤꯑꯣꯏꯕꯒꯨꯝꯅ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯟꯗꯕ ꯏꯁꯣꯔꯒ ꯂꯣꯏꯅꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯂꯩꯇꯕ ꯑꯐꯕ ꯋꯥ ꯄꯥꯎ ꯃꯁꯛ ꯈꯪꯗꯕ ꯑꯐ ꯐꯠꯇ ꯈꯪꯗꯕ ꯖꯤꯕꯅꯤ ꯃꯤꯑꯣꯏꯕꯒꯨꯝꯅ ꯁꯥꯁꯤꯡꯅꯗꯤ ꯋꯥꯈꯜ ꯈꯟꯗꯦ ꯃꯤꯑꯣꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯎꯅ ꯑꯁꯦꯡꯕ ꯑꯣꯏꯅꯕ ꯃꯍꯥꯛꯃꯛ ꯃꯥꯅ ꯃꯈꯨꯠꯅ ꯁꯦꯝꯕꯤꯕ ꯃꯥꯕꯨ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯥꯒ ꯐꯦꯂꯣꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯤꯑꯣꯏꯕꯅ ꯄꯥꯞꯇ ꯇꯥꯈꯤꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯂꯩꯈꯥ ꯇꯥꯈꯤꯕꯅꯤ ꯃꯩꯍꯧꯔꯣꯟ ꯄꯟꯗꯨꯞ 5-6 ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯃꯗꯨꯗ ꯈꯪꯕ ꯉꯝꯃꯤ ꯃꯤꯑꯣꯏꯕꯅ ꯀꯔꯝꯅ ꯅꯣꯡꯃꯒꯤ ꯄꯥꯞꯇ ꯂꯩꯈꯥ ꯇꯥꯈꯤꯕ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯗꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤꯅꯤ ꯄ꯭ꯔꯚꯨ ꯏꯁꯣꯔꯅ ꯃꯆꯥꯅꯨꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯕꯤꯔꯛꯇꯨꯅ ꯃꯤꯑꯣꯏꯕꯅ ꯄꯥꯞꯇ ꯂꯩꯈꯥ ꯇꯥꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ
इपा ईश्वर का अमुक हन्ना ताइसिन्नबगी थबक तौबीबसिनी अखोय से कनानो करीनो हाइबसे जीसुगी मपान अमुक हन्ना खंगहनबीरे अखोय से करी फिबम द लैरमदगी जीसुगी ईगी मपान अखोयबु करी ओइहनबीरे पुंसिगी हिंबगी ममाल पुंसिगी हिंबगी ममल खंगहनबीरे मसी अखोय खंगब फै मियोइबना जीसुबु मसक खंगलबदी हिंबगी लाइरिकता महाकी ममिंगसु इसिनबीरे हाइबसे खंगिबनी मियोइबना ईश्वरदगी लापथोकलबदी मसाना मसागी आइडेंटिटीबु लोटसिलगा हिंगनब होनबनी अदुगा मसागी पाप अयोल अरानबसु महाकी अमोटप थबक अदुना लोसिननब होनबनी तसेंगबदी ताइबंपानसे नोंगमन नोंगमगी पापकी इरोनुंगदा लुपसिलिबनी मियोइबा अमा ओइबगी आइडेंटिटी हाइबसे मियोइबा अमा ओइबगी आइडेंटिटी हाइबसिदा कंफ्यूज ओइरबनी मियोइबसे नोंगमन नोंगमगी पापकी थबकता एग्रेसिव ओइदुना मांगलोमदा चेनखतलिबनी फत्तब थबक मयामसे तौनबगी दमकता मियोइबबु ईश्वरना सेमखिबा नत्ते हाइबसे ngasiदी कावरे नोहागी मतमदा ईश्वरना हाइबिखिबगुम ngasiदी अखोय नोहागी मतमगी अदुगुम्बा यामना तमथीरबा पापकी ताइबंगपान अदुदा अखोयसे लैरिबनी अफबा वाबाओगी मरमना मीबु अफबा लमचत अफबा लंबीदा चिंगबीरिबा थबक असिबु नोंगमा नोंगमगी येकनबा हेंगतलगली अदुगा मियोइबगी आइडेंटिटीबु मांगहलिबा थबकपुदी मी पुमनमकना एप्रिशिएट तौरी फत्तब थबक तौरीबा सिंगबु मदु महाकी अनिंगबनी अपामबनी मदु मागी हकनी असी हाइदुना मनिंग तमना तौहल्ली अदुबु मी अमना फत्तब थबक थादोक्तुना जीसुबु थाजबगी मपान अफब थबक तौरकलबदी वहंग कया कया लागली मांगना असुमना तौरीसे करिगिनो करिगी क्रिस्टियन ओरिबनो करिगी धर्म ओलिबनो अदुबु फत्तब थबक पुमनमकपुदी मीसिंगना याबीरी अदुना रोमियो पंदुप अमगी पद 19 19 असिदा मसिदा पोलना हाइरी अदुगा मतौ अदुगुमना निपासिंगनसु नुपीगा महुसा मरी लेनबा थादोक्तुना मखोयगी अपाइबा अमना अतै अमदा मईगुम चाक्तुना निपागा अचोबा थबक तौमिन्नरे अमसु मखोयगी अरानबगी फंगदबा मही अदु मखोय मसा मसादा फंगबनी अमसु मखोयना मखोयगी खंगबदा ईश्वरबु मफम पीबा यादबा अदुगुमना नातै चादबा थबक अदु तौननबा ईश्वरना मखोयबु यादबा पुनिंगदा थादोकपिरे मसिगी रोमियो पंदुप अमा मसी मुन्ना पारबदी अदुगा मयामदसु अइना रिक्वेस्ट तौजरी मयामना मसीबु अमुक्तगा फजना हजिन पाबियु पोलना मसीदे इरिबा वाफमसिंग से हंदक्ता कुइद्रिबा 2024 गी असिवाइदा इबगुमना खल्ली तसेंगबदी चाही लिसिंग अनी गी ममांगदना इख्रबनी अदुबु मुन्ना वाखल खंथदुना पारबदी 2024-25 सिदा इबगुमना खनबनी रोमियो अमगी 19 सिदा हारी नातै चादबा थबक नातै चादबा पुकनिंग वाखल मियोइबबु ईश्वरना थादोकले हाना सिदा मयक सेंगना हारी मधुसिंगदु मीसिंगना उरगा यामना ngakpa मसिबु करिनोने करम वाखलनो हाइना मीसिंग असिना ताइबंगपाना सिदा होजिकसे मीसिंग असिना यामना ngakna येगलिबनी खल्लिबनी अइना खल्ली ईश्वरदगी लापथोखिबगी मरमना ngasiदी मियोइबना मखोंग मरी पानबा सा सन फावबा ईश्वरनी खनखरे मपुकना सितुना चटपा जीवसिंगबु अमसुंग उचेक वया उची फावबदा ईश्वरनी खनबा मीसिंग लैरिबनी यामना अंगकपनी अदुना मीसिंगना मसा मसाबु सादा ओंथोकपसे मसीगी मरमनासु ओरंबा याय हाइना अइना असुम खनबनी पापकी थबकसिंगबु पाप नत्तबगुमना चावखतपा यामना लाइलाइसु हइबा मीगी थबक चावखतपा ओइना खन्नरबा मतमनी हौजिगसे रोमियो अमगी 23 दा रोमियो अमगी 23 असिदा येंगसी असिदसु अमुक हाइबसे अदुगी मरमना मखोय मसेनगी मरक्ता मखोयगी हक्चांग अदु इकाई खुमनबा लैतनबा ईश्वरना मखोयबु मखोयगी पुकनिंगी अपाम अदुदा सेंगदबा ओइनबा थादोकिरे ना हारी
ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯁꯥꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯍꯨꯏꯅꯤ, ꯍꯧꯗꯣꯡꯅꯤ, ꯁꯖꯤꯅꯤ, ꯁꯒꯣꯜꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯟꯖꯕꯗꯨꯗ ꯁꯦꯡꯗꯕ ꯑꯣꯏꯅ ꯏꯁꯣꯔꯅ ꯊꯥꯗꯣꯛꯄꯤꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯔꯣꯃꯤꯌꯣ ꯄꯟꯗꯨꯞ 1:22-23 ꯑꯁꯤꯗ꯫ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯍꯛꯆꯥꯡ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯨꯡꯗ ꯂꯩꯒꯗꯕ ꯃꯤꯑꯣꯏꯕꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯇꯅꯕ ꯊꯥꯗꯣꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ 1:22 ꯑꯁꯤꯗ ꯌꯦꯡꯂꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯑꯁꯤꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯄꯪꯕ ꯑꯣꯏꯔꯛꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏ ꯃꯁꯥꯅ ꯂꯧꯁꯤꯡ ꯂꯩꯕꯅꯤ, ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯅꯤ, ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯍꯩꯔꯦ, ꯃꯁꯤ ꯈꯟꯖꯗꯨꯅ ꯑꯄꯪꯕ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯑꯄꯪꯕ ꯀꯥꯟꯅꯗꯕ ꯊꯕꯛ ꯉꯥꯛꯇ ꯃꯈꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯁꯤ ꯌꯦꯡꯕꯤꯌꯨ, ꯏꯁꯣꯔꯅ ꯍꯥꯏꯗꯣꯛꯂꯝꯕ ꯋꯥꯍꯩꯁꯦ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯈꯜꯂꯨꯗꯦ꯫ ꯔꯣꯃꯤꯌꯣ 1:22 ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤ? ꯑꯗꯨꯒ ꯃꯥꯡꯕ ꯂꯩꯇꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯟꯕꯨ ꯃꯥꯡꯕ ꯌꯥꯕ ꯃꯤꯒꯤ, ꯎꯆꯦꯛꯁꯤꯡꯒꯤ, ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯁꯥꯁꯤꯡꯒꯤ ꯑꯃꯁꯨꯡ ꯃꯄꯨꯛꯅ ꯁꯤꯠꯇꯨꯅ ꯆꯠꯄꯁꯤꯡꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯑꯣꯜꯍꯜꯂꯦ꯫ ꯃꯤꯑꯣꯏꯕꯗꯤ ꯃꯥꯡꯕ ꯅꯥꯏꯗꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅꯤ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯑꯃꯥꯡꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯦ꯫ ꯑꯁꯤꯅꯅꯤ ꯑꯩꯅ ꯍꯥꯏꯖꯕꯁꯦ, ꯃꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯕꯒꯨꯝꯅ ꯈꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯟꯊꯔꯕꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ꯫ ꯃꯤ ꯑꯣꯏꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯑꯩꯗꯤ ꯁꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯋꯥꯐꯝꯅꯤ꯫ ꯏꯁꯣꯔꯅ ꯃꯁꯥꯃꯛ ꯃꯥꯅ ꯁꯦꯝꯕꯤꯕ ꯃꯤꯑꯣꯏꯕꯅ ꯃꯁꯤꯕꯨ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯉꯛꯄꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯁꯩꯇꯥꯟꯅ ꯃꯥꯒꯤ ꯑꯣꯏꯕ ꯂꯥꯂꯣꯡ ꯀꯌꯥ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯠꯇꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯅ ꯂꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨꯗꯤ ꯃꯤꯁꯤꯡꯅ ꯌꯥꯗꯅꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯅꯤ ꯁꯩꯇꯥꯟꯅ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯑꯩꯗꯤ ꯃꯤ ꯅꯠꯇꯦ, ꯁꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯍꯟꯕꯅꯤ꯫ ꯁꯩꯇꯥꯟꯅ ꯃꯤꯁꯤꯡꯕꯨ ꯑꯐꯕ ꯋꯥꯄꯥꯎꯗꯒꯤ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯒꯤ ꯂꯥꯞꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯁꯥꯕꯨ ꯃꯔꯥꯜ ꯁꯤꯖꯕ, ꯃꯁꯥꯕꯨ ꯌꯥꯖꯗꯕ, ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ, ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯄꯨꯝꯅꯃꯛꯇꯒꯤ ꯋꯥꯄꯥꯎ ꯑꯁꯤꯅ ꯀꯟꯕꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯁꯩꯇꯥꯟꯅꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯉꯤ꯫ ꯏꯁꯣꯔꯃꯛ ꯃꯥꯅ ꯁꯦꯝꯕꯤꯕ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡꯍꯜꯂꯒ ꯁꯥꯗ ꯑꯣꯟꯊꯣꯛꯇꯨꯅ ꯁꯩꯇꯥꯟ ꯑꯁꯤꯅ ꯏꯁꯣꯔꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕ ꯐꯖꯔꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯕꯕꯨ ꯃꯥꯡꯍꯟꯕꯁꯦ ꯁꯩꯇꯥꯟꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯃꯔꯝꯗꯤ ꯂꯨꯁꯤꯐꯔꯒꯤ ꯄꯥꯟꯗꯝꯗꯤ ꯏꯁꯣꯔꯒꯨꯝꯅ ꯑꯣꯏꯕ, ꯏꯁꯣꯔꯒ ꯃꯥꯟꯅꯕꯁꯤꯅꯤ꯫ ꯃꯗꯨꯃꯛ ꯉꯝꯗ꯭ꯔꯕꯅꯤꯅ ꯏꯁꯣꯔꯅ ꯃꯍꯥꯛꯃꯛ ꯃꯥꯅ ꯁꯦꯝꯕꯤꯕ ꯃꯤꯑꯣꯏꯕꯕꯨ ꯂꯨꯁꯤꯐꯔꯅ ꯌꯥꯝꯅ ꯌꯦꯡꯊꯤꯕ, ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯏ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ, ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ꯫ ꯑꯗꯨꯅ ꯂꯨꯁꯤꯐꯔꯅ ꯃꯁꯤꯒꯤ ꯑꯊꯣꯏꯕ ꯈꯨꯠꯁꯦꯝ ꯑꯣꯏꯔꯤꯕ ꯃꯤꯕꯨ ꯁꯥꯗ ꯑꯣꯟꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ꯫ ꯃꯔꯝꯗꯤ ꯏꯄꯥ ꯏꯁꯣꯔꯗꯒꯤ ꯃꯤꯕꯨ ꯂꯥꯞꯊꯣꯛꯍꯟꯕꯁꯦ ꯃꯥꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯁꯩꯇꯥꯟꯒꯤ ꯑꯁꯨꯛ ꯇꯝꯊꯤꯕ ꯄ꯭ꯂꯥꯟ ꯑꯁꯦ ꯑꯩꯈꯣꯏ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯁꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯇꯥꯏꯕꯪꯄꯥꯟ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯑꯩꯈꯣꯏ ꯅꯣꯍꯥꯒꯤ ꯃꯇꯝꯗ ꯍꯤꯡꯂꯝꯕ ꯃꯤꯁꯤꯡꯒꯨꯝꯅ ꯍꯧꯖꯤꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯕꯥꯏꯕꯜ ꯑꯁꯤꯗ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯃꯄꯨꯡ ꯐꯥꯔꯤꯕꯅꯤ, ꯄꯨꯝꯅꯃꯛ ꯊꯣꯛꯂꯤꯕꯅꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯛꯄꯒꯤ, ꯀꯔꯦꯝꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ, ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯥꯟꯒꯤ ꯃꯔꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯂꯦꯜꯂꯤ꯫ ꯆꯥꯕ ꯐꯪꯗꯗꯨꯅ ꯏꯅꯥꯛ ꯈꯨꯟꯕ, ꯄꯩꯁా ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯛꯅꯤꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯉꯥꯡ ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯅ ꯆꯗꯠꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯀꯌꯥ ꯑꯃꯗꯤ ꯁꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯐꯠꯇꯕꯁꯤꯡ ꯑꯁꯤꯗ ꯋꯥꯔꯧꯒꯗꯕ, ꯁꯥꯎꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯁꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯌꯨ, ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯟꯕꯤꯌꯨ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯑꯁꯤꯒꯨꯝꯕ ꯁꯩꯇꯥꯟꯒꯤ ꯊꯕꯛ ꯑꯁꯦ ꯃꯈꯣꯏꯁꯤ ꯈꯛꯇꯗ ꯅꯠꯇꯦ, ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯂꯝꯗꯥꯏꯒꯤ ꯎꯔꯤꯕ ꯈꯨꯗꯝꯁꯤꯡ ꯑꯁꯦ ꯎꯅ ꯎꯁꯤꯟꯅꯗꯕ ꯑꯣꯏꯍꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯣꯏꯔꯤꯕ
ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯍꯟꯕꯁꯦ ꯁꯩꯇꯥꯟꯒꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯂꯦꯞꯁꯤ ꯄ꯭ꯔꯥꯔꯊꯅꯥꯗ ꯂꯩꯁꯤ ꯊꯥꯖꯕꯗ ꯆꯦꯠꯁꯤ ꯑꯋꯥꯕ ꯑꯊꯦꯝꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯅꯪꯂꯕꯁꯨ ꯑꯩꯈꯣꯏ ꯑꯁꯨꯝ ꯊꯥꯖꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥꯗ ꯂꯩꯁꯤ ꯁꯩꯇꯥꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯂꯥꯂꯣꯡ ꯑꯃꯠꯇ ꯆꯪꯗꯅꯕ ꯊꯥꯖꯕꯗ ꯆꯞ ꯂꯦꯞꯁꯤ ꯕꯥꯏꯕꯜꯗ ꯏꯔꯝꯂꯤꯕ ꯖꯤꯁꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯗꯥꯏꯒꯤ ꯈꯨꯗꯝꯁꯤꯡ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯣꯏꯅ ꯋꯥꯐꯝ ꯈꯨꯗꯤꯡ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯟ ꯁꯤꯟ ꯊꯨꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕꯁꯤꯅꯤ ꯄꯨꯝꯅꯃꯛ ꯊꯨꯡꯂꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯍꯥꯏꯖꯕꯗ ꯇꯠꯇꯕ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯂꯦꯞꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯖꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ